Akasvani Imphal Ketrumayum Chitrabhanu na pau pazeri ahan badamaru oiba pau. International Day Against Drug Abuse and Illicit Trafficking ki thorong ngasi rise asigi mapong kaya da paksa na pangtokre. Satellite mapping da popi pambi thabagi chang asi mamanga gengneru pada chada yankhai digi humfu phawbadi hantari hairi. Social Welfare Ministry Haikam Dingon Hairi rise asida drugs in nabasingna lene naba rehabilitation center masing hengalakli masi apaba kudam nate. Ziribam da mahog chagi punsida hanzil halu haiba dabi da ngasi mioi lising kayana achoba khongset ama chatkre. Rajpal Anushya Weekend Hairi Raza asigi Bio Resources singi kana balong ba IBSC amadi CAW kaw yauna tongan institutions sing kusamnana chamina bigi tangay federal amasung BJP ki MP Ombrilla Taranipan Subal Lok Sabha ki Adaksha oina ngasi khankre. International Day Against Drug Abuse and Illicit Trafficking ki thorong ngasi rise asigi mapong kaya paksa na pangtokre che asigi hiramna. The evidence is clear. Invest in prevention haibusini numit asigi marilena na Mukhyamantri Nongthombam Biren hai rise asigi thoglibe irang asi BJP na luchingba rise sarkar na drug ke mayokta campaign chathabaga mari leinai mang hai sarkar asina drug ka mari leinaba sing kaidunungda yashinaba purakloi Makata na drug marupang na mutat na bahonagani Wafamasi Narcotics and Affairs of Borders NAP Manipur Narcotics Control Bureau NCB Imphal Unique kusum na duna International Day Against Drug Abuse and Illicit Trafficking ki palan thorumga mari lenena pangthokpa bike rally ama lamthabagi thorumda Mukhyamantri Sri Nongthombam Biren na phongdokibani Mukhyamantri Secretary the Pangthokiba Thoram Odda Sri N. Biren Hai Security Force Yauna Tongan Balup Singh Maira Pabi Amadi Chingi Kunza Singh na Popi Pambi Singh Mahanaba Honaba Lokiba Togdang Singh Taningaini Amaronda In Kumzali Singh Ani Tarani Panda War Against Drug Hogdokraba Matungda Drug Marilena Ba Casing da Mio Chani Marfudra Taret Faki Hairi Satellite Mapping da Popi Pambi Thapaki Chang Asi Mamanga Yangnarupada Chada Yankhaidigi Humpu Pawadi Hantabagi Mamitari Hainasu Sri Birena Pungdo Pagalunena Equigi Kunai da Piri Bacheting Asi Yanglaga Drug Chaba Amasung Lalon Bagi Mayokta Equipuna Honaduna Raza Sri Drug Litabalamdam Amo Ohensi Hainasu Sri Birena Apil Tauki Susan Buda Kangpokida Imphal da Drug addict mayam na tuloy nga mo yung bada nungay kumong da Manipuri na kaya leran do obirong gani sabirong gani madu kumakaya do uru badagi yung generation sumangi have kan badagi pre-comments na 2019 war on drugs launch of giveni madu ki war on drugs launch of pamatong da Bharat Sarkar ke do mo honorable prime minister Narendra Modi ji makada nisa muk Bharat hai sigi makada ko paksan na Manipur da leran drug smuggler kaya drug business no kaya drug manufacturer unit kaya mapandagi kusalakpa adugumba dollar triangle da kaina ba jaga sidagi lakhiba adugumba businessman kaya ko father na jarakni bahon kibani International Day Against Drug Abuse and Illicit Trafficking ki mapung ipa thoram raizagi Social Welfare Vivak na senduna Imphal ki Palace Compound leba Manipur State Film Development Society ki auditorium da pangthoki Thorum aduga mari lenena Social Welfare Ministry Haikam Dingon Hai Raza Asida Daksina Nabasingna lenena ba Rehabilitation Center masing hengalakli masi apaba kudam nate drug chabana masa mathanta mahan jabata natna imung manung amadi kunaida achoba chething piri mang hai chei kharegi mamang dadi drugs sinaba asi Imphal gi mafam singda leiba sel paiba miyosingna ayamba oirami adubu hoziti Imphal khaknatna tongan ba manung hanjamba mafam kaya dasu naha kaya drugs sinaba gi chang hengalakli Khwadi Kalabuk Tibadi Nupa Sing Kaknatana Nupi Sing Su Yauna Drugs Nerpa Asi Kunai Asi Hena Amangbo Hena Bamaram Oiri Amarom da Raza Asi the Hosi Toliba Irang Asi Paladina Sri Dingon Hai Hosi Toliba Irang Asi Namioka Awaba Piri Masikari Degi Tolokibano Haibado Equipuna Kangmina Batangai Fade Sarkar Asina Drug Mutanaba Packet Payaba Tauranka Pakatli School Amadi College Sing that Drug Matanga Vav Tan Bigi Tauram Leptana Packet Pigitangai Fadabale Hainasu Sri Dingon Fongdoki Drug abusers singi masing hengalakpasi ngasagi rehab ki center masing hengalakpasi koi Manipur da masi nomo gi masing hengalakpasi koi record ta koi thengnai masi hengalakpagi keno si phawa sign nate aduna mas maruina koi chhatra chhatri leiba koi Manipur gi praja punamangna koi drug ta gi kamai tawna koi na thai leg legadagi haibsi drug asina koi da kadai boyongna haksang da khatana tana
adai imung manung da khatana tana samaj de kadai bo na suhan ge ha sigi idea si mipum khuding mukta leiba tangai fatana dakar oi haidani sumaina drug sigi khongdar umma tan da masi akoina drug sa gi bai ai si bagi lambi de khong thang bu chap mana na ha si ai isana masi khamja ga da bana ha si mayam da haijani Numit asigi thorom Manipur Rifles ke hamba battalion de supang thoki thorom adu saru yakiva officers sina drug ke mayok da punna le minna bagi washak lokhi Varat almina su Imphal izila gi Moirang Purel High School da numit asigi malilena lecture program amadi poster competition supang thoki Imphal izila gi Lamlai police station na sinduna numit asigi palantoron prawide labor James Public School da pang thoki Thoba zila da su zila asigi police na sinduna miyang gi pauzil buba khongchet ama Kongjong ke baching khong de gizela asigi SP na lamthaki khongchet aduda tongan ba school singi mahiru sing amadi miyam na sar yaki Kakching district police na sinduna numit asigi mari lenena police personnel singu ebereli chaki Chandel district police na numit asigi palanthoram station asigi complex ta pangthoki Ukhrul district police na sinduna miyam gi rally ama Ukhrul court complex tegi mini secretariat ki gate forward chatki Rajapal Anusha Uikena Indian Red Cross Society Senapati District Branch Sinagadaba ambulance ama kudol tamkre Imphal ge Rasban ta pangthokpa chamba thorm ama da ambulance adu Rajapana lamthaki Red Cross ki mihut sing amasung pangmising da wangang laduna Rajapal Anusha Uikena hai ambulance asina Senapati amasung kangpopi zila gi miyam da kana ba phangalagani Red Cross Society na loriba thakdang bu thagat pa phongrol aduna Rajapal makhata na hai Red Cross Society na miyang gi afana bidamakta lepaletena mateng pangli Manipur gi hoji tholiba irang asida awaba taraba miyam da Red Cross Society na pangliba mateng adubusu Rajapal na thagat pa phongdoki ambulance kusinabagi thorum aduga mari lenena Rajbhavan gi conference hall da Red Cross Society gi mihut sing yawa mipam amasu pangthokhi Rajapal Anusha Weekend Hairi Raja asigi bioresources singdagi kanaba sing longnaba IBSC amadi CAW kaw yawna tongan ba institution sing kusamnana chaminabagi tangai fadabalai wafmasi Institute of Bioresources and Sustainable Development IBSC na sinduna nupi entrepreneurs sing chakon hanabagi pandamda bioeconomic for bioresources developing women entrepreneurship haiba thorom da phongdokibani Imphal dam ngasi pangthokiba thorom aduda saru yakiba Rajapal Anusha Uikena Imphal gi tongan ba nupi entrepreneurs singda mechin amadi atei polom kya khusinaki Raja asigi bioeconomy chakona nabu honabada IBS dina paikhaliba tizin humjin bagi tabak sing amadi lawriba thodang busu Rajapal na thagat pa phongdokhi thorom aduda IBS gi director Professor Fulok Kumar Mukherjee Central Agriculture University gi vice chancellor Dr Anupam Mishra yauna miyoi kana saru yaki pawgi marak thana atempa break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahan ba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Ligini Zeribam da mahusagi punsida hanjelu haiba dabi tawroduna ngasi tongan ba luptara na khusunuduna miyangi oiba khongchet na chatkre mamang da amutta thokhiba moongda Zeribam da labor loopsing azuko ZDO leading WMC AZMP Jampal WWOK amasung LWW hariba loopsing asina khusumnaduna miyolushing kaya saru yaduna khongchet adu Jiribang ima kaithel dagi hauki khongsat asna taliba dabi sing adudi atuba matamda boro brekra sub division da raizagi handba force thazillu lanjener be sing masa masagi mayumda hanjil halu mai thakraba yum sing sarkana atuba matamda sagatabani amasung divide and rule policy kudakta lepu haibana chingba yauri khongchet aduna JT road paringda laktuna Chidong lekai de labor jila asigi DC office yorba matungda DC in charge oriba ADCTH Manoranjanda memorandum ama pisinki Amarom da tongan ba sexual thorang marakta Jiribam jila gi boro bekra subdivision da bomb pokhaiba yauna thokdo kya lepna thorakli hokiba ahing nongai matumpung ama makhairom tarapad aduwaida Jiribam police station dagi kilometer kunlom chatlaga leba boro bekra subdivision gi harina gan khungangda milenetra bayum ama masakang da basina bomb langsinduna pokai hambedagi chauna amang ata thoki hairi
ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯝ ꯄꯥꯎꯃꯤꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯄꯂꯗꯨन ꯍꯥꯏ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯒꯣꯈꯥꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯌꯨꯝ ꯈꯔꯁꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯃꯅꯥꯛꯇ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯃꯐꯝꯁꯤꯡ ꯑꯁꯤ ꯐ꯭ꯔꯤꯖꯣꯜ ꯖꯤꯂꯥꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯒ ꯅꯛꯅꯕ ꯃꯐꯝ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯐꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯪꯁꯤꯟꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯃꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯔꯤ ꯅꯤꯌꯝ ꯀꯥꯏꯅ ꯔꯥꯏꯖ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ NRC ꯇꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯗꯥꯕꯤ ꯇꯧꯔꯤ ꯉꯁꯤ ꯃꯝꯄꯤꯜ ꯃꯣꯏꯔꯥꯡ ꯃꯛꯀꯜ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯄꯅꯥ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯃꯣꯔꯖꯤꯅ ꯍꯥꯏ ꯑꯥꯏꯅ ꯌꯥꯗꯕ ꯀꯨꯀꯤꯁꯤꯡ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡ ꯏꯪꯒꯨꯝꯖꯥ 1958 BSR ꯑꯣꯏꯔꯒ NRC ꯆꯠꯅꯍꯟꯗꯨꯅ ꯃꯔꯝꯗꯝꯗ ꯍꯜꯍꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯪꯁꯠꯀꯤ ꯃꯤꯐꯝꯗ ꯔꯥꯏꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯒꯤ ꯄꯣꯠꯁꯪꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯦ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ Jawaharlal Nehru Institute of Medical Sciences Jenimsta Anova Director Hapada Medical Council of India na piba chana kanglong singakna chatpiu haina Jenims Teacher Association gi maikaidagi appeal tawrakli Porampata Labor Institute asidanga si pangthopa pawgi mipam amada association asigi General Secretary Ningthozam Kumarji na hai haujik puriba Director asi chai asigi August thagi matungda mahaki matam loiragani Manam aduna nauna hakodariba Director adu senior oiba matik chaba miyo hapiu karigumba MCI na piri bachana kanglong sing asi ngaktaba thoklabadi Medical College asigi recognition kakpa yabagi wafam lei Taranipan suba Lok Sabha mikhalda mai pakraba Dr. Angomcha Bimol Akoizam MP ama oina wasak lobada ima lonbu awangba thakta pukatuna wasakibabu meitei irol iye loina silon apunba lu milana thagatpa phungro bugalunena ikai khumna bu ulakli All Manipur Women's Association Reformation and Development Samas Nupi Samas amasung Star Volunteers Troops ki nifunipan suba mapokuman thoram ngasi pangthokre thoram adu tongan tongan ba loop singi luchimba singna saruk yaduna pangthokhi Akasvani Imphal ki pauk tabiri BJP ki MP Ombrilla Taranipan suba Lok Sabha ki adaksa oina ngasi amuk khankhre Mark voice vote khankibani virodi dol singna fam asiki damakta Congress MP K Suresh pu pukalakibani Mahaki Warolda Sri Ombrillana Mahapu Thazaduna amuk hana adaksa oina khalakpada sangsaki sadesya pumna mapu thagat pa phongdokhi Ganatentra gi chana pathap sing amasung sangsaki magun ngapana mahaki mapung oiba miyeng thamli hada pangthokiba Lok Sabha mikhalda miyoi koti humpum mari hena saru yakiba aduna Bharat pu malemda khwaidagi chawna Ganatentra chatpa leba ani haibadu utli Sri Ombrilla bu amuk hana sadasya oina khalakpada Pradhan Mantri Narendra Modi na nungaiba phungdorakli Mahna hai Sri Birlabu anirak shubu oina adaksa oina khalakpa asi itihas ama semle Mahna hokiba chehi singda tawkiba thabak tharum sing adubu Pradhan Mantri Narendra Modi na singthaki Lakadaba chehi manga asida Sri Birlagi liching makhada anoba sadasya sing asibu mapung phana lamjinggani haibagi thazabasu Sri Modi na phungdokhi Sri Birana adaksa oina khalakpada Kendra gi Griha Mantri Amisa Birodi Luchingba Rahul Gandhi Samajwadi Party ki Luchingba Akhilesh Yadav TMC gi MP Sudip Bandopadhyay yauna ate Luchingba kyana thagatpa phongdorakli Kakching District Sports Association asinduna chathariba kunmato subaki AS Lahau Devi Memorial Super Division Football League ase sanikiba matcha SWC kairakna UBSA mangtakpu Panjal Marishno da thoikre Kakching District Polo Association asinduna hojik chathariba hanba state level men's open polo tournament king ase sanikiba matcha Kakching number mapan polo club na Kakching District Polo Association team bibu Panjal Taira amada amasung Chingkai humba polo club na polo Pony Care Center Kumbibu Panjal Taramari amada thoikre hojik aroibada maroiba paw amuk hana International Day Against Drug Abuse and Illicit Trafficking ki thoronga si rise asik mapang kada paksana pangthokre satellite mapping da popi pambi thabagi chang asi mamanga yengnerubada chada yankhai digi humpu phawbadi hanthari hairi Social Welfare Mantri Haikam Dingon Hairi Rise asida daksi naba signal lenenaba Rehabilitation Center masing hengalakli masi apaba khudam nate Jiribam da mahoksagi punsida hanjal halu haiba dabi da ngasi miyoi lishing kayana achoba khongchat ama chatkre Rajyapal Anusuya Weekend Hairi Rise asigi bioresources singi kanaba longna naba IBS amadi CAW kaw yauna tongan ba institutions sing kosamnana chatmina bagi tangai federal lay amasung
BJP gi MP Om Birla 19 suba Lok Sabha gi Adaksa oina ngasi khankhre pawloizari